Mireng tabiriba pumnamapu Gorbachov-na ahanbamꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ꯉꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯗꯤ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯃꯔꯨꯞ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯔꯟ ꯇꯧꯔꯝꯕ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯕ ꯏꯌꯔꯁꯦꯜꯅ ꯃꯇꯧ ꯀꯔꯝꯅ ꯃꯨꯠꯈ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯖꯤꯑꯣꯒ ꯏꯌꯔꯇꯦꯜ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯏꯅꯕꯒꯦ ꯁꯤꯃꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯏꯌꯔꯁꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯔꯠ ꯏꯁꯇꯗꯤ ꯌꯥꯝꯅꯃꯛ ꯃꯃꯤꯡ ꯂꯩꯔꯝꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯨꯠꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯈꯔ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ 15,000 crore ꯗꯦꯠ ꯂꯩꯁꯤꯜꯂꯛꯄ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒ ꯔꯤꯂꯥꯌꯟꯁ ꯀꯝꯃꯨꯅꯤꯀꯦꯁꯟꯒ ꯑꯅꯤ ꯑꯁꯤ ꯇꯥꯏꯠ ꯇꯧꯕ ꯉꯝꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄꯅꯤ ꯑꯁꯤ ꯃꯨꯠꯈꯤꯕꯅꯤ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯃꯈꯥ ꯇꯥꯅ ꯍꯪꯕꯤꯔꯛꯏꯕ ꯖꯤꯑꯣ ꯑꯃꯁꯨꯡ ꯏꯌꯔꯇꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯌꯥꯝꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯄꯥꯏꯅꯔꯤꯕ ꯑꯁꯤ ꯖꯤꯑꯣ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯁꯤꯝ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯏꯅꯩ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯕꯨꯡꯉꯣ ꯌꯨꯝꯅꯥꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯄꯣꯀꯣ X4 Pro 6 RAM ꯑꯣꯏꯕ ꯐꯣꯟ ꯑꯁꯤꯒ ꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯅꯤꯡꯉꯦ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯕ꯭ꯔꯥ MI 11 Proꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯦ ꯇꯥꯛꯄꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯄꯣꯀꯣ X4 Pro ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ Snapdragon 695 ꯍꯥꯏꯕꯁꯤ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯀꯝꯄꯤꯌꯔ ꯇꯧꯕꯤꯔꯛꯏꯕ MI 11 Pro ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅ Snapdragon 888 ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ MI 11 Pro ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯇꯝ ꯂꯩꯕ ꯀ꯭ꯌꯨꯕꯤꯛꯇ ꯍꯦꯟꯒꯅꯤ ꯑꯃꯁꯨꯡ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯀꯣꯃꯦꯗꯤ ꯚꯤꯗꯤꯑꯣꯁ ꯀꯂꯦꯛꯁꯟ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯕ꯭ꯔꯣ 15Kꯒꯤ ꯃꯅꯨꯡꯗ ꯂꯩꯕ 5G ꯑꯣꯏꯕ ꯐꯣꯟ ꯒꯦꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯨꯄꯥ 15,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯃꯇꯪ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ Samsung Galaxy F23 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯊꯣꯛꯄ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯂꯣꯏꯅꯅ ꯄ꯭ꯔꯣꯁꯦꯁꯔꯗ 750 ꯍꯥꯏꯔꯤꯕ ꯑꯁꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯄ꯭ꯔꯦꯃꯥꯅꯟꯗ ꯅꯣꯡꯊꯨꯡꯕꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Redmi Y3 automatic volume up and down ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯗ volume up and down automatic ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯔꯤꯕ ꯑꯁꯤ MIUIꯒꯤ bugs ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯁꯦꯇꯤꯡꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯂꯣꯟꯆꯔꯒꯤ ꯀꯦꯠꯆꯤꯅꯆꯤꯡꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯂꯒ ꯌꯦꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯂꯩꯇꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯇꯪ ꯐꯣꯔꯃꯦꯠ ꯇꯧꯊꯣꯛꯄꯤꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨ ꯐꯣꯔꯃꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯥꯇꯥꯁꯤꯡ ꯃꯥꯡꯈꯤꯕ ꯌꯥꯏ ꯃꯗꯨ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨ ꯅꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯇꯣꯝꯖꯥꯛ ꯃ꯭ꯌꯨꯖꯤꯛꯅ ꯇꯧꯕꯤꯔꯛꯄꯅꯤ ꯅꯦꯅꯣꯃꯤꯇꯔꯁꯦ ꯀꯔꯤꯅꯣ ꯇꯥꯃꯣ ꯅꯦꯅꯣꯃꯤꯇꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕ ꯑꯄꯤꯛꯄ ꯌꯨꯅꯤꯠꯁꯤꯡ ꯁꯥꯕ ꯃꯇꯝꯗ ꯑꯣꯟꯕꯗ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯖꯔꯤꯡ ꯌꯨꯅꯤꯠꯀꯤ ꯃꯃꯤꯡꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯕꯣꯕꯤ ꯃꯤꯇꯩꯅ ꯇꯧꯕꯤꯔꯛꯄꯅꯤ Redmi K50i ꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯃꯥꯡ ꯆꯠꯇꯁꯨ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯛꯆꯔꯤ ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯅ ꯃꯇꯝ ꯆꯥꯅ ꯚꯤꯗꯤꯑꯣ ꯍꯧꯒꯠꯆꯕ ꯉꯝꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯉꯝꯗꯕꯅ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔꯗꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨꯁꯨ ꯅꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯕꯤꯖꯨ ꯃꯉꯥꯡꯅ ꯇꯧꯕꯤꯔꯛꯄꯅꯤ Oppo Reno 7 Pro ꯁꯦ HDFC ꯃꯣꯕꯥꯏꯜ ꯕꯦꯡꯀꯤꯡ ꯆꯪꯕꯗ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯝ ꯄꯨꯠ ꯃꯨꯠꯂꯦ ꯁꯤꯁꯦ ꯀꯩꯒꯤ ꯑꯇꯩ ꯑꯦꯞꯁꯇꯗꯤ ꯇꯧꯗ꯭ꯔꯤ ꯃꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯍꯥꯏꯔꯤꯕ ꯑꯗꯣꯝꯅ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒꯤ ꯁꯣꯐꯋꯦꯌꯔꯒꯤ ꯐꯦꯂꯔꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯣꯝꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯑꯃꯨꯛꯇꯪ ꯑꯟꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯒ ꯅꯧꯅ ꯍꯥꯞꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯑꯌꯨꯕ ꯔꯨꯕꯦꯌꯥꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Lenovo Tab ꯍꯥꯏꯔꯤꯕ ꯐꯣꯟ ꯁꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ Lenovo Tab ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕꯒꯤꯗꯃꯛꯇ ꯁꯥꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯒꯦꯖꯦꯠ ꯅꯠꯇꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯦꯗꯤꯌꯥ ꯀꯟꯖꯨꯝꯁꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯒꯦꯖꯦꯠ ꯑꯃꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯒꯦꯝ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯁꯨ ꯃꯁꯤꯗ ꯅꯨꯡꯉꯥꯏꯕ ꯒꯦꯝ ꯁꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯇꯦꯕ꯭ꯂꯦꯠꯀꯨꯝꯕꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯤꯛ ꯑꯣꯏꯕ Helio P22ꯒꯨꯝꯕ ꯌꯥꯎꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯅ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯛ ꯅꯠꯇ꯭ꯔꯒꯅ ꯍꯦꯡꯅ ꯆꯤꯡꯕ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯗꯤ ꯄ꯭ꯔꯦꯝꯖꯤꯠ ꯃꯨꯇꯨꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯗꯤ ꯂꯦꯞꯇꯅ ꯌꯦꯡꯖꯩ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯅ ꯚ꯭ꯌꯨ ꯆꯠꯇꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯕꯒꯨꯝꯅ ꯑꯩꯁꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯑꯃꯗꯤ ꯃꯇꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯞꯀꯠꯆꯔꯤ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯑꯃꯁꯨꯡ ꯄꯥꯎꯈꯨꯝꯅꯆꯤꯡꯕ ꯚꯤꯗꯤꯑꯣ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯚ꯭ꯌꯨ ꯆꯠꯇꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯃꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯅ ꯑꯃꯁꯨꯡ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯃꯪꯂꯦꯝꯕ ꯁꯝꯖꯤꯠ ꯁꯥꯕꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯑꯟꯗꯔ 20K ꯗ ꯂꯩꯕ ꯒꯦꯃꯤꯡ ꯐꯣꯟ ꯑꯃꯇ ꯁꯖꯦꯁ ꯇꯧꯕꯤꯔꯣ ꯑꯗꯣꯝꯅ ꯂꯨꯄꯥ 10,000 ꯐꯥꯎꯕꯒꯤ ꯃꯈꯥꯗ ꯂꯩꯕ ꯒꯦꯝ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯐꯣꯟ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟꯗ iQOO G6 Redmi Note 11 Pro ꯅꯆꯤꯡꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯂꯩꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯕꯖꯦꯠ ꯑꯁꯤꯅ ꯂꯨꯄꯥ 10,000 ꯈꯖꯤꯛꯇꯪ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯕ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯌꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ MI 11 Lite NE 5G ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯑꯃꯁꯨꯡ 12ꯒꯤ ꯃꯌꯥꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯕ ꯌꯥꯝꯅ ꯑꯃꯨꯛꯁꯨ ꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯁꯖꯦꯁ ꯇꯧꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯅꯩꯇ꯭ꯔꯤꯕ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯉꯤ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯐꯪꯉꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯁꯤ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒ ꯇꯨꯡꯗ ꯊꯥꯒꯠꯆꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯡꯕꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨꯁꯨ ꯅꯥꯎꯂꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯁꯥꯔꯨꯛ ꯈꯥꯟꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯐꯣꯟ ꯑꯣꯐꯔ ꯄꯤꯕꯒꯤ ꯃꯔꯝꯗ ꯁꯝꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔꯒꯨꯝꯕꯗ ꯐꯣꯟꯁꯤꯡ ꯑꯁꯤ ꯑꯣꯐꯔ ꯄꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯁꯤ ꯗꯤꯂꯔꯒꯤ ꯈꯨꯠꯊꯥꯡꯗ ꯌꯣꯟꯕꯗ ꯆꯪꯂꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯦꯁꯁꯤꯡ ꯑꯗꯨ ꯀꯛꯊꯠꯂꯒ ꯗꯥꯏꯔꯦꯛ ꯀꯁꯇꯃꯔꯗ ꯑꯣꯏꯅ ꯌꯣꯜꯍꯟꯕ ꯑꯁꯤꯗ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯆꯥꯔꯖꯦꯁꯁꯤꯡ ꯑꯗꯨ ꯀꯛꯊꯔꯒ ꯑꯣꯐꯔ ꯑꯣꯏꯅ ꯄꯤꯗꯨꯅ ꯀꯁꯇꯃꯔꯁꯤꯡꯗ ꯐꯪꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯀꯤꯡꯁꯟꯁꯤꯡꯅ ꯇꯧꯕꯤꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯊꯥꯒꯠꯄꯤꯔꯛꯑꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯅꯊꯤꯡ ꯐꯣꯟꯁꯤ ꯌꯥꯝ ꯇꯥꯡꯂꯤꯁꯦ ꯀꯩꯒꯤꯅꯣ ꯚꯤꯗꯤꯑꯣ ꯑꯝꯇꯪꯁꯨ ꯁꯦꯝꯕꯤꯔꯛꯑꯣ Note 2Tꯒ ꯅꯊꯤꯡ ꯐꯣꯟꯁꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯇꯔꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯅꯊꯤꯡ ꯐꯣꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯑꯐꯕ ꯐꯤꯆꯔꯁ ꯉꯥꯛꯇꯁꯨ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ Note 2Tꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ नथिंग हाइबा फोन असिना हेना फबा ओइना उगनी हाइना थमजगे लोइना हाइबा कंपनी असी अनौबा कंपनी ओइबना कया यामना फरिबा नत्रगना मतम क्याम सांगना हाइबा फीचरसिंग असी पीरगा सॉफ्टवेयर अपडेट असिंबा पीगदगे हाइबा सिदी खंगोगमदे हाइदना दोंगी कमेंट असी पाउकुम पीजरी मथंगदा लखोचरिबा कमेंट असिना सैमसंग सेंगलेना तोबिरकपनी ब्रो कईगिनो आईफोन 13 दा गेम सानारिङै दा सागत लसु लेक लेट्रेसी कईगिनो अदुगा अतै फोन सागल अकांदा लेक अमो अमुक लेरिसे कईगिनो ब्रो मसी समना हाइजरबदा फोन असिकी ऑप्टिमाइज तोबा प्रोसेसर गी अदुगुंबा ऑप्टिमाइजेशन सॉफ्टवेयर ऑप्टिमाइजेशन मखा यामना मक पोली हाइजब तारे चमानबा प्रोसेसर हापा नतगना चमानबा स्पेसिफिकेशन पीबा फोन अनिदा गेम सानबा मतमदा करिगुंबा सॉफ्टवेयर सिना अदुकी मतिक फजना ऑप्टिमाइज तोबा गेम फोन ओइबा तारगदी गेम सानबा मतमदा लेक अमसुंग हेंग नचिंबा चलोय हाइदना हमजगे लोइना आईफोन हाइबा फोन असिदी दुकी मतिक फबा सॉफ्टवेयर अमसुंग अखोगी प्रोसेसर का ऑप्टिमाइज तोबा फोन ओइबना हाइरिबा सि थेंगरिबनी हाइदना दोंगी कमेंट असिगी पाउकुम पिजरी मसिनी ngасigi mayamna hangbirakkiba wahangsing amadi ibirakpa comment singba video asibu miyeng tabiriba amadi video asida comment tawbirakkiba mayam punamakpusu aigi maike digi haningai letana thagatsaba phongdoksari tungdasu adomna mobile phone sing matangda technology ga mari lenaba khangminingba wahangsing leiba taraga su ngasigi video gi comment section da sung soi soiden ibiram adomna channel asida pibiningba suggestion lerga su ngasigi video gi comment section da sung soi soiden ibiram mayamna ibirakpa wahangsing hangbirakpa loinana ibirakpa comment sing loinana anoba video mapudon lakjage ngasigi oinadi video asing matang asida losinjari tungda anoba video amada amu thengnarasi matam adu faugi damakadi mayam punamakta gi kainaba gi atang nijari